Temporary shelter home Sawombung inmate singna mamang sahi gi me home dagi tholi be irang asi sahi ama mapung parak pagalonina shelter home asida realization de haiba banner makada wakan mi hapkhre temporary shelter home asibu Churachandpur ikau sadu Yangkuman cycle leitan popi dolai thabi gwaltabi itham amadi serok dogi puna inmate satur kani phumanga leri inmate singna ngasi gi irang asi thokpa numit sahumga phumanga sapsana sure adubo asumbagi wakhai di fangdri punshin bana amatangairaba pambini amadi yelhomi kansi haina iba placard faiduna kholau kya su lauki SKTV news ta Sawombung shelter home asida leriba inmate singdage makoi gi oiba aningba apamba kya amasu amadi pendaba kya su fongdorakli Aloreba singi baraktage shelter home asida leriba saru Yangkumandagi laisram amusona hai always pension gi shenpham masa gi bank account ta hapkhre hairiba wafam asi mayek shenghanlu Ngashi faobagi oina shenpham asi changakpa leitri haina mari leneba singi puning singsilakli amaromda gwaltabi dagi mafam asida lerakpa thongnaujam dananjoina phongdorakpagi matungina laingana makoibo awaba fibam amada thambire temporary shelter home asida leriba singi damak laingana Media da paket kre hairiba khudong saba khara adu mapung phan amutang phanganbiyu haike shelter home asida leriba sing senda lambi leitabana maram orga khamthengna awaba mayoknare hingli haiba khakta ngaire haike Eco Bazar ge shelter home asida lerakpa longjam basanta hairiba myo isine SKTV news ta phongdorkhibada athuba matamda isa gi yumda hanbiyu haina lenga ke puning singsinki Olen penjing ise aloiba kangbugi ko account da hapkhre hairaga akoi account da sangakte sai account da sangte hapkhre abdo sengna haibiraga di akoi account changkan na yawam dre paisa do akoi athum tamda akoi masi olen penjing ise ji pangjening ise o mari sore phangdaba larik tammine tawji ju government school da loina thajan bi bani private school da tammi ba ngang jing ji facility sarkar bi belati masi magi mama mapa duna leijaba khara duna magi chaga da baka adagi kthajaraga ngamna bo hona jabaneba adu sarkar na yengjan biri hariba mawongje karma mongde yengjan biri no moina yengi hariba mongje mo yengjan biyo ba miyam gi mamang da utchairga chigai tawe de habire adu ba khoi sidadi chakthungji jawbidaba ngasi phawbuda sarkar na khoi si saba budi thai yen ok loibugumna khoi chinjak piri na jum thambagi mongda thamba aduga yenjina mapung phara kanda yonthokhraga adum hangtharakpa dumaina khoi su tawhom khakta sum mafam jeida khoi gi chana ba thakna ba piraga ju laibam jabam kai tawge sarkar ni yengchen birakta ba jeida khoi je naroidaba misu naraga siroidaba misu mayam am sikhre nare aduga khoi su siba ngai ba chap manana sarkar na kaimta yengchen birakta ba si khoi yam nungai jade aduna athu matamda sarkar gi puning jingchen boina hang haijeningi athu matamda khoi iramdamda hanbiyu habijai ahamada thamjage